Hello Manipur Tabiriba Singhbu Ahanba Maktada Taram Nokchari Ngasi Sirai Numit Oibana Mahusagum Hakselgi Oiba live phone-in program Thamjari Nasigi Thamjari Bahiram Hojikta Suningsing Jakre Koigi Miyobagi Punsida Kwaidagi Nungaiba Awabagi Potum Latriba Aduga Koigi Amna Nungaiba Punsigi Tankaksi Angang Oiringi Matamsini Aduna Toidok Hendokna Tungi Yumbi Oigadoriba Singasi Angangsingsin Oibanina Angangsingsi Masamahu Pandaba Yade Duga Makoisi Karamna Masamo Fana Lehan Gadege Habisigi Matanga Lokachaba Hiramni Aduna Koina Ngasi Pauba Hibidi Angang Wedding Punsi Dubu Hanjanari collector Ragamadu the Nungaiba Faurisi Angang Wedding Punsi du Nungai Kibagi Makalam Hinkibagi Neduna Equina Miam Nangasigi Torum Asida Saruk Yananaba number Dusu Ningsing Jaraking Asigi Angangsingbu Masa Phana Thamba Amadi Lehan Ba Habisigi Matanga Miyamgi Wahang Paukum Pibigadori experts Ahan Badamutang Saktaksege, Department of Pediatrics, JNIMS, Professor Amadi Head on the Taupubidiba, Loina Koigi Pediatrics Center of Excellence, JNIMS Program Director, Aduga East Zone Academy of Pediatrics, Sigina, President Oina Taupubidiba, Dr. Nandeibam Kameshore, Dr. Na Chilabamatam Kaitopiduna Lengbira Pugidamak Tagachari, Taramokchari. Tagasari, Mayambu, Kurumzari. Doctor, koi Kangnare, Angangsingsi, Masamu Phana Lehobasina, Hayeng Mana Chocolate Pamatam Society Sigi, Yamna Maru, Bamusing, Weratuna Matangi generation, Namakoina Mupuho Gadoribani Aduna, Angangsingsi grot, Moigi Chocolakpa, Mato Kamdona Masamu, Paba Angangsing, Wehelakadage, Hibagi, Wahugdo concepts, Masi Wakalonsi, medical gi, line degi Doctor Nakamina, Ubi Bage, Yang Bibage Tapio. Yamna Maru Wapamni. Aikoina Nadringada Narkani Habasi he Kautoi, Equigi Kausan Tibani, Adamaruina, complain Kaya Tauzadaba, Aduga Yam Nungaina Tambibi Ab Angang Singsi, Karamama Tamda, Mato Karamna, Yok Taktana, Pizza Pitak Dodana, Makogi Haksang, Punging Wakan, Akoigi Yamna Yang. Developed a raba brain zi kamaito na mapung pan gade habesi okay angang bu yo iba mama mapa ahlaman adegi okay angang yok pada saruk yari ba mi singjina yamna marik chumna khangbi ba ubi ba ma yam darkar oi doctor masi okay na samna harabada okay pok tringe dagi okay gi head concept tawdagi hena section begadam neba Angangsi, Kogi Mama Puknung, the Heg Miron Bahog, Madam di Masi, a Quagi, Angang Doctor Amoina Masi, Hayang Popa Kanda, Doctor, okay, Masama Upaba, okay, newborn, Angang Ama, Oiba Pami Benevo, a hundred Miro Lematam in Siom Nung the Lematam Siamaruiba. Doctor, Aduna Angangsi, Gi Grotsi, Aquina. Tongan ba tangkak angang ina chorang na koina WHO gi definition da hari chahi 0 to 18 years ina haire masidagi hena amuk maru ere sina haugalakpagi matang swai brain develop torokpagi angang singsina society si dais da khangna na bagi honarakpa matang swai si dais da mama mapa oriba singna yam concern ojeri se aduna angang gi growth se hojik doctor singna yengbi ba matam masi tangkak khaidoga yengbi tapio swai So quite again Maruibesi, Ubidana, Quigi, UNICEF ki, the ideas, Laura India government su fast 1,000 days program and a tummy. 1,000 days a year is a Miro Lingay Tama Pandits around 270 days, Laura. Past year 365 days, the Laura, Aduga second year 365 days, the Laura pull up the 1,000 days program. Masida Yamna Maruiba, Angangi growth development, brain development, Aduga Magi Tungi Punsigi Lepsanaba Matam du Oiba, Yamaruiba Matamoiba. Hoi, Doctor Aduna Uziki, phone call am ta hanbam to look at Hello. Phone Nai Boyna, Dr. Makacha Tajage, Uziki Doctor Natakpi Sinadi, Angangsi Equina, Akoigi, Malem the Kongdarak Panumitu degi Hobanate, Masidi Mama Punung, the Siom Nung the Lading Edigi, Hona, Angangi section, Taurangsi, Lokat Pi Raga, Madumasamu Paba, Angangama Society Sigi Changchang Noba, Angangama Ohen Bigadori Bani, Hypo from Takpire, UNICEF ki 1,000 days program Chisu Yampaze, Ado Sidesida Kari no Equini Ying, the Dorisum Tapio. Miroling Eda, Angangi Doctor Amoina, Aqui obstetricians in a Tohoning Base, si ID Mama Mapana Togadavasi,
mirolingeda anaba kari lay miron baga loinaba Doctor hanadagi lakpa anaba mirolingeda satharibra adagi magi chaba thakpa hoi chaba thakpa mayamji phajana tawribra aduga magi pibam thokpa vitamins pibam thokpa magi vaccine je piribra bisi khangnanaba yana hana dakar oibisi regular checkup ne adada mari natraga mari dagi helaga de akoina regular checkup kaureba doctor hello takpiyo Doctor Iba ise nambol phojing tining dagi hawai bam iboto ba hoi takpiyo aina kari gumwa phomam teng hangjage ko expert gi ko thuna hangbiro sipi ge de khomlang laman khomlang the masigi chatpa haide masi iskun kaba hawrapagi masigi matagar sida amtang kupthana takpilo mobile phani hoi aduwai deni hujik doctor na hawgalakpagi takpirise kenoni mathang di lakini ai samna haige angangsi akoigi mama pungnung da leiringe degi yangjalapuduna first year si yamaru oi first year si da tawdoi si akoina hek popaga akoigi angangsi yengbam darkar oi aidi angangsi akoigi mama pungnung da leiringe dedi mas sor honde mihun katani sor phajana honba ngamabra aduna ne koina akoigi angang unaba khudimakta angangi doctor ama madusu aikoigi angang se kaphan ba haiba resuscitation hai akoina masi the training tawba doctor oishanu staff oishanu ama yaudaba yade aduga maduda phajana kap khotana ma asoi angam yaura poleira mama punungi akoigi defect asoi ba leibra du yengba dakar oi aduga loina khwaidigi maru oise mama gi khomlang pithakpa hobasi masi angang duna thoidokpa awa ana akai ba leitragadi hek thuri memakei minute 35 dagi 30 bogi manungda aduga pungama ngairoidabani masi phajana pithakadabni masina khwaidagi tawgadaba ahanba khongthangni hoi aduga hujiki akoigi angangi growth haibasi daisida changi si chumnagi masi 0 days dagi ngasaidi akoigi mamagi siom nungda leiringai du dagi magi haugrabani aduna magi every magi 0 conception gi 0 days du dagi hauna para aga ngasagi 1000 days di yauna 270 days ama leigre 270 days ma punung da sima leigre adagi past 365 days sigi ahubane aina haureisi doctor sida pokpada ma haijagre adi humni subada muk checkup tawgadaba maramdi akoigi numi humni gi manungda angang na naganba khudong thininga oiba anaba si leibran samna haribada akoi pathological jaundice kana akoigi anaba oina leigadaba jaundice aduga infection tawraga sepsis aduna akoina kari kawgebo akoigi ano id anganba sepsis hai early onset sepsis si leibra adagi 7 days da mu yengba aduga 1.5 months da mu yengba doctor ada khwaidagi maru oridi angang sigi akoi basic needs hai newborn gi akoigi newborn gi basic needs da yawrize hek popaga sor holanba aduga phajana sor honaba ani subada mase feeding tawba breast feeding tawba hoi ahum subada mase hello yani makasadabi ahum subada mase kamai tawgebu prevention of infection doctor masi ahum jiga loina ya maruari se lumna thambase angang lumna thambase maramde koina ahal amata da natra topada keep the patient warm haina dek thoina adubu baby dedi compulsory oina keep the baby warm aduga breastfeeding hairis hoi hello makha jage doctor hujiki angang sigi growth si akoini yengdori si angang si ma si hum chaukalak padumane adagi ma si daisida kari hen maru ori badi akoina angang si sor honba warakpa adagi magi makhong hamdaba oba khotpa sigi tongan ba mik matai changbagi masi yengdringe da doctor na yamna concern oi biri se UNICEF ki guidelines si matungina narakstringe da chexel ho haiba pot amadi leiri ko doctor the sois di angangi magi immune system haigadra ngakthok chanabagi sakti si amna almost very much reduced ni aduna sahi manga da nearly 75% gatani aduga sahi 32 da complete oidoini aduna ne koina hek popaga akoigi
breastfeeding tau hairisi masigi kanabase haijage he popaga angangsi pung amai manungda maji yam active oi alert oi aduga magi routine reflex na akoi khomjin thiba adegi sucking reflex akoi chupbagi reflex aduga swallowing reflex adu yotbagi reflex aduki mati kalle isorna su moise mama de khaido kanda yam thuna thanghaninge doctor aram khorong ba poeba matam sida pihoragati masina mama da super kanda akhigi reflex ina akhigi brain gi manung dagi pituitary gland na lei madudagi hormone ani thoe oxytocin ga prolactin ba asi thuna thogadi khomlang semba meni khomlang je akhigi tholakpagi je hendori ne aduna maduna kari kaugebu akhigi yam thuna pithau hawbazina magi khomlang exclusive breastfeeding je mai pakna sathabagi khwaidagi maru oibi step ne aduna pitha manina ma hypothermia na ingbagi changse hanthare ade hypoglycemia na glucose hanthabagi changse handare aduga immunoglobulin living cells macrophages mayam yaubani Hello. Tajare habiyo Good morning, sir. Good morning. Sir, I'm to expert week. I couldn't say episode it. When I'm really getting this. I know I'm the expert. I can't get in the sea. Angang with a matam sida. Angang a mapines with a matam la kogi. Angangi yas in the car. I go Obang Lobagi, Obang Yabagi. Angang pines with a matam la Masima Kanganing Yaduga. Dr. Ray Kanganing Bamana. Koi Angang with matam la Masaba, Lok Tumba, the infection jam toy. The young thing by the thing Basida. I could get Angangi teacher that Tundala Pomatanda. Kariki affected my brain, the country, my memory, the country affected Lakuya, but ye, immigrants, the club had an attack with a mocha. Wait, Anga Magi Magi Kwai Maru say Magi growth and development, Saukalapa, Loinana, health, Okigi, Puning Haksang, ze, Pazana Tambiba, Siga Loinana, Magi vaccine Kaptokiba. Adang asa habi ki ba yazi yamaroi angang sigi yazina tin zaragadi ma yari yakhong pomakani fever taurakani saba yaroi magi school satba problem lerakani paisa tingani mama paji loi senagani aduna khwaidagi maroi bese akoina isam samna habda oral hygiene na samjanba yai oral hygiene de yauri se khanaw manung lunu na thamani masida yam okay yazi hek horok ubadagi ayuki nundangi clean tauba so brush na dum yai thakpa yabe sina tawbiyu angang de hek yosan gi bal leibani na hello tajare mingli from takpiro wangang biu No, my team Bibika Singh ga takpiro bibika haibiro Matangdo. hoi Adena sagi akona skunda laba nga singda masabudi group di am phajaba. hoi Ado magi development magi khamam thokpa singmam thokpa loksing gyan haitare ko adu mu jika wa party to hearing the no se hoi angang pok te ngai puiring da hafta mari mon da ku thong thi mo mo koli mo ko mo to da akhang mo phak ta gidi adu su problem mari haidana adu mo wala panga si jeng school le wala kanda machine music mana ko edit to gudi adu ko si phagatna bagi mo hearing test mi tang se si chokang khanjan ba thaiwa Funny. Chumnagi angang si masa phawadana tana doctor khoi pungning wakhal gi oiba ma loksing yamna leiba akoi angang si masa phaba kadaibu kauge je magi sahi matungina weight phajana leiba sahi gi matungina ma se sahi ani bogde koin asang ba haire asang ba phajana leigadaba aduga asang ba dugi matungina weight so muk chana gadaba overweight su fatte underweight su fatte ama an ani subada akoi gi growth development sida akoi gi pungning wakhang development sida growth haisina magi haksangi oiba saukhalaiba lumkhalaiba changsine development haisina magi functions mathang mapung pharaga laibam tokpa sahi du gi matungina magi ngangbagi sakti dune function ani ma yengadabni aduna yamaru oi akoi gi ma growth phare na ma healthy oibe yade maramdi magi development se phajana tawri brabedi anga amagi sahi du ga sanana tawbam thopa magi hingbagi sang aide social zida interaction tawdana akoigi magi communication tawdana lebedu yengadab adu chingnaraga dimasi khudak ta mama pa da haibiraga check up tawna ba haibigadamni huji madugi mama pa ni normal oiri thabakara leraga khangaudabasu yaudaba nati aduna check up ama tawba yam darkar oi hoi
phone call am talo khajage. Hello. Hello, good morning, sir. Good morning, takpio. Sir, I don't see any other one getting Oh, Jiten takpiro. Sir, I can't see. I can't see the he ama the sanction that the young thing at the market can see. If we hospitalized of the oxygen present than a could Hi, Bio. Mamanda Zoma Hangram, ne Kumanandring. Hoi, Moirangi, Bisorjit Nahambiraki. Phone Laxan giver. Hoi. Aduda sa the Magi mental sick at a knowledge of what Aduka Magi bone things is to cover phone. Hoi. Aduma, the Quiji, a pay the team, and Morris loyal letter, like him runs the later. Aduka Magi waste is Uzishana, teach it the waste over with the key. I think a guy would have the waste to look at my awang, but because it's another way. Adumagi memories, like him runs the team, memories young to the cowan, Aduka bone things is phone. Adumasibu, a quick developer, the way I could try it. Expertly has it must be one because Mamang the so Hangram Nina, a quiggy young sing with the happy Hautorake. Young sing by sea, a quina Karibu Kogebu, Hagalaga young sing, but the Masina Heidi sea, Ta Taruktagina, Sahi Manga Bogi Manunda, Labor Angangsingna, Masat Saraga. Yang singman. Doctor. Hariba masa sara yang singbasi akwegi brain manungi infection oiroidaba. Number 1. Number 2 da mangonda akwegi machan soibedegi haidi calcium watpane khangde glucose watpane khangde sodium gi chang soibene khangde sidagi sina maram orga singman oiroidaba. Aduga ma hana masa sadana singheba mi oiroidaba. Adu oiragade akoina sagala yang singba kawi masi adum common oi. Okay, Aduna, common Oiber pony, Kariumas Hagala Yang Singba Oiragadi, Matam Zana Yang Singing, Manunda Kari Kia Togade do Yamaru Oi, Pakatana Yamna, Quaquachains and Badaka Oide, Pugwashanu, Sopawishanu, Pamungwashanu, Amada, Pazana, Siepaga, Hipalaga, Akwigi Mangaksikitang, non Kalalaga, my Soromba Nungainaba, Quigi Matin Taitopiba, Mayana, Quigi Maregu, Masipre Yang Biba, Aduga, Makong Makata, Madu, Ting Toga, Matata, Makong Gonzalaga, Pazana Tambiba Darkaroi. Pakatana nom na quotana comes and question Tawazina, Angang do the hen disturb Toba Heli, Aduga, Sagalaga Yang Sing Bazina di, brain effect Tawdi. Adu Maru already. Maduda Saba Pazana Tahodaba, Aduga Yang Sing Baduna Pazana, Queen Singidana, brain the effect of Badu, Natragati. Hello. Tapio song giving from Tapiraga, Hangbira. Hello. Sarai Bizu Tongram I Tanga the Guinea. I know a doctor the Gay Kanjan is a quiggy. Angangsingbu Tumbagi Sanki, no with the Punkayamu, Darkar or the sea. Doctor Natapiu, Aduga Maquina Tumba, the Bomatam to the Tumda than a quiggy, Horn Gumayangaga, I think Tang the Tumba. Machina, Yahose, a systematic Angangsing, Jessica, embrace the Tang Pulimum, some Satamachina, Angangsing, Masamu, Pabda, Gabon, Kaiba Pirka, the guest in a hammer question, Aduga, and his question, Matam Tanghanga question, Achina quiggy. Angangsing, you know, Hojik Chari, but in that young Futa, I am a depend on Paduga, way place or but in the Sarak Tabaduga. Waiting, Pangiva, waiting is this quiggy insect type is the psychic and organic or waiting is the Antiasukimatic hunter. Much in Angangsing, Masamo Parpada, Kayam, Kaiba Pirka, the Habit Matanga, Sana, Sandona Tapiram. Funny, Masi, Tumba Matanda Hauserake. A quiggy Angangsina, Mamagi Sium, Nunda lighting at the Nuntinda to me. Dang the Hogole. Aduna near quiggy Gaini Opski guy doctors in Angang Liangba Corpasi, Nundan the Kamda we hungis. Nundinidika Taro. Aduna Po Matunda. Tama Makaibo di Mai Hani habito don't continue to wave. Aduna ni Pope the Quidriba, Angangsina, Nundinda Tatai Tumaga, Nunda, Hogalaga, Mamazina, Nundana Kapana Hangam, the Kayunubu Moina. Haugot pa mat hainerak pado moina nundang si haugot pa kana mama pa kiar me am tum le bani ma hana koi ti thira kani ma bu kiar to birena adada okay eten ta hodragadi yangsel hodragadi ma kapakane adona nundin tungani nundang haugot kani masi mama du sun nundin tum pa san haigadaba adona ping ade di moi je akoi gi thakani tungani aduga mayung hangani makhong hangani Doctor. Masika tene mo normally. Adedi sa khala kanda masi akwigi
10 hours mukti soidana tunggadabani adu sahi gi matungina 10 to 12 to me aduga newborn da di kara saukhalagana 8 to 10 hours aduga okay 8 hours di soidana tunggadabani adu huji hangbireba problems yam common oi school karakpa matang thengna tumbase tasengmadi tumbagi matamdo chapchana tumjayeba mama mapana bandi masana tumbagi matamdo thengna thangdara thambaine for example barodo tumagadi pung nipan hawgalagadi ma pung nipane ma tumjarije tawbadabu thengna thangdabane madu nganna thangat kadamne thangat pesi yamna lui aduna manning lomdagi tansan manene phay for example nipan hawgapadu tare makhaida hawdokpiba de ma taramathoi makhaida tumu yarani admai tawdana manning lomne sum tanjalaga adi tumam dai sida tumna nabagi environment sema dakar oi angang da tumu haira tumu oi ahalaman mayam ju tumna naba mai mutatana tv mutatana bo mobile tawd mama para mobile ji me angang nangdi tumu haiba su tumoi aduna masi magi environment phajana sembi dakar oi angang tumade aman matam nai tawbada bu thengdana thangdaba si yan phatte aduga sabe maramdo diet junk food ujikan di akhoi ai kaino haijage akhoi gi infant and young child feeding ana program ama tawi kayam kanagebu karigumba mama gi khomlang dang tha tarupo pitha aga makha sa tharagadi angang na sahi manga bo manung da sibagi changji 15.5% handa doin si lense ki 2003 da fongraban aduga karigumba matam sana adegi sana na akhoi quantity akoina kari haigebu appropriate for the age adequate for the age akoi safe oina complementary feeding ji piragadi another 5% ama siba na ba under 5 ta 100 doini khwai maroi aduna mamai khomlang je tha truk phaja pithaba tha truk tagi chak pijaba hoba irai lai tha truk tagi mapan bauna akoi athit pa akoi sangong kher daun athit pa je pijaba chamas na akoi chamas ta hapaga sumaina lukthaba matamda tapna taga da zoro chendharoi da adu pijaba adagi ani dagi ahum bau pijaba adi mapan dagi na chahi ama bauna 3 to 4 times pijaba aduga akoi gi job food hai makang masa yahon angang ji saiba yam pamjare adu khwai maroi ji junk food nate mamai khomlang pithakpani yumda mayamna chaneriba cha injang ji thu morok thakne mai saru khaidok piraga thitpani khangdi job food ni khangdi pijaba matam gi haira pijaba hawai oisenu tasengbadi maitei gi cha injang jina khwai degi phai farabani maramdi nutija gi change tawraga kangsoi adinga macha haptana ngaro haptana adigi yerum chabana chajare ko si khwai di pharam khwai gi vegetarian khwai phatri je fast food ready made food bakery gi pot sineba nungsu am nungai bado phone ama sat tawini thilakani mama apa na paisa pijabe wan hello hello sir phone to se mizoram de tom debeni oh takpiu Deven sir koi lengsin baby expert gi ang kangdini sir koi gi angang si po mutung da tha tar pakse koi gi mama na best breeding paran tawe adu ma gi growth adegi yeng masam nungai ba duga sahi phajila paisa sida koi gi mapan gi excellent koi gi solid putta ba koi matang sai da koi malnutrition na koi gi ma gi awat pa kano sina mangmor ga masaje sontarak pasa adu angang da malnutrition na si sir koi gi mama pung gi parana traga mapandegi koina solid food pijabisida asoiba leibra habitang yam ten haijage kariguma pokpada maje normal weight oiragadi aduga asoiba leitragadi mama pungni dinatre number 1 number 2 dai ngasa haijagi bedo akoige numi humni tareni tha makhari segap tawbada natana tha hu makhaida checkup ama tawgadabani akoige kariginobu akoi vaccine kapa tha makhai ani makhai ahu makhai duga sanana tha taruk tama checkup tawde ade maramdi magi semi solid food complementary feeding gi taktoini tha mapan na mu checkup tawgadamni sahi imda checkup tawgadamni maramdi akoigi mama gi khomlang sina tha taruk po phajana mapung phara kan pizza pitak se khitang soyoragadi energy gap laktana magi chawbagi changse handarakane adai mu hendan pizargo su noibagi changse heneba karigumba pokpadagi ni sahi ahum bawgi matamda leiriba magi mawung matawse hayeng chawro kan oidoine ada obese oiragadi hayeng chawro su obese oigali malnutrition oiragadi hayeng matungda su khara akoigi growth development handaraga chawdan thinoi aduna akoigi iron vitamin supplement tawgadaba vitamin D3 supplement je pokpadagi tawbaduna madusu supplement khara dakar oy maruina D3 ga iron ga maramdi iron je akoigi mama dagi macha da
ꯄꯨꯡꯅꯨꯡꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯈꯣꯝꯂꯥꯡꯗ ꯌꯥꯎꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯃꯥꯅꯁꯨ ꯁꯦꯃꯤ ꯁꯣꯂꯤꯗ ꯐꯨꯗ ꯑꯥꯏꯔꯟ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤ ꯆꯥꯕ ꯍꯩꯇ꯭ꯔꯤꯉꯩꯒꯤꯁꯤꯗ ꯋꯥꯠꯄꯁꯨ ꯂꯩꯍꯟꯗꯕ ꯌꯥꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯥꯏꯔꯟ ꯗꯤꯐꯤꯁꯤꯠꯁꯤ ꯑꯦꯅꯤꯃꯤꯌꯥꯁꯤ ꯊꯥ 3ꯗꯒꯤꯅ ꯆꯍꯤ 3 ꯐꯥꯎꯗ ꯈ꯭ꯋꯥꯏ ꯀꯃꯟ ꯑꯣꯏꯔꯤꯁꯦ ꯁꯤꯁꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯕ ꯌꯥꯗꯕ ꯃꯔꯝꯗꯤ ꯑꯉꯥꯡꯗꯨꯗꯤ ꯑꯅꯥꯕ ꯎꯔꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯕꯤꯕ ꯃꯆꯜ ꯁꯨꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯥꯏꯔꯤꯁꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯆꯥꯏꯁꯦ ꯕꯦꯂꯦꯟꯁ ꯗꯥꯏꯠꯇꯤ ꯑꯗꯨꯝ ꯑꯣꯏꯖꯕꯅꯤ ꯐꯖꯅ ꯑꯣꯏꯖꯔꯕꯅꯤ ꯐꯥꯁ ꯐꯨꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯦꯀꯔꯤ ꯐꯨꯗ ꯑꯗꯩ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯀꯣ ꯄꯨꯡ 3-4 ꯃꯅꯨꯡꯗ ꯀꯩꯝꯇ ꯄꯤꯖꯔꯣꯏꯗꯕꯅꯦꯕ ꯑꯗꯩ ꯆꯥꯁꯜꯂꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯈꯟꯅꯔꯤꯉꯩꯁꯤꯗ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅ ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯕ ꯑꯗꯒꯤ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯗꯗꯅ ꯄ꯭ꯔꯣꯇꯤꯟ ꯐꯦꯠ ꯑꯗꯒꯤ ꯚꯤꯇꯥꯃꯤꯟ ꯃꯤꯅꯔꯦꯜ ꯃꯌꯥꯝꯁꯤ ꯐꯪꯗꯕ ꯃꯌꯥꯡ ꯀꯪꯕꯗꯨ ꯈꯛꯇꯪ ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟꯅꯦꯅ ꯍꯥꯏꯔꯝꯕꯁꯦ obesity is malnutrition ꯑꯗꯨꯅꯤ ꯗꯣꯛꯇꯔ ꯁꯣꯏꯔꯤꯕꯅꯤ ꯇꯁꯦꯡꯕꯗꯤ obesity ꯌꯥꯝꯅ ꯑꯗꯨꯝ ꯂꯩꯅꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯄ ꯑꯣꯏꯒꯟꯕ ꯂꯥꯌꯦꯡꯕꯁꯨ ꯋꯥꯕ ꯑꯍꯟꯗꯁꯨ ꯇꯧꯏ ꯑꯗꯨꯅ ꯃꯁꯤꯁꯨ ꯑꯉꯥꯡ ꯀꯥ ꯍꯦꯟꯅ ꯃꯥꯒꯤ ꯅꯣꯏꯐꯝ ꯊꯣꯛꯄ ꯆꯥꯡꯗꯨꯗꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯣꯏꯔꯤꯁꯦ ꯃꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯀꯩꯅꯣꯝꯇ ꯍꯥꯏꯖꯧꯒꯦ ꯑꯩꯈꯣꯏ ꯕꯦꯀꯔꯤ ꯐꯨꯗ ꯐꯥꯁ ꯐꯨꯗ ꯑꯗꯨ ꯑꯆꯣꯏꯄ ꯑꯆꯥꯄꯣꯠ ꯆꯥꯕꯁꯤꯡꯁꯦ ꯑꯦꯛꯁꯇ꯭रीमनी ꯑꯅꯤ ꯈꯛꯇꯅꯤ ꯃꯥꯅ ꯑꯣꯏꯗꯣꯏꯁꯦ ꯑꯆꯥꯄꯣꯠ ꯆꯥꯅꯤ ꯆꯥꯛ ꯆꯥꯔꯣꯏ ꯃꯌꯥꯡ ꯀꯪꯒꯅꯤ ꯑꯆꯥꯄꯣꯠꯁꯨ ꯆꯥꯅꯤ ꯆꯥꯛꯁꯨ ꯆꯥꯅꯤ obesity ꯅꯣꯔꯃꯦꯜꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯃꯁꯤꯃ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯣꯛꯄ ꯀꯥꯟꯗ ꯅꯨꯡꯁꯤꯕꯅ ꯃꯥꯡ ꯊꯪꯉ ꯌꯣꯛꯄꯤꯒꯅꯨ ꯑꯐꯕꯅ ꯃꯥꯡ ꯊꯪꯉ ꯌꯣꯛꯄꯤꯌꯨ ꯅꯨꯡꯁꯤꯔꯦꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯗꯦ ꯐꯔꯒꯗꯤ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯣ ꯑꯐꯕ ꯊꯕꯛꯇꯣ ꯑꯗꯨꯒ ꯅꯣ ꯏꯁ ꯅꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯁꯥ ꯃꯎ ꯐꯕ ꯑꯉꯥꯡ ꯑꯣꯏꯍꯧꯔꯒꯗꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯁꯥ ꯃꯎ ꯐꯕ ꯁꯣꯁꯥꯏꯇꯤ ꯄꯥꯡꯒꯜ ꯂꯩꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤꯅ ꯗꯣꯛꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯟꯇꯛꯅ ꯍꯥꯏꯔꯒꯗꯤ ꯃꯤꯔꯣꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯅꯥꯏꯅ ꯆꯦꯛꯑꯞ ꯇꯧꯕ ꯑꯗꯩ ꯍꯁꯕꯦꯟꯁꯤꯅ ꯅꯨꯄꯤꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯆꯥꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯗꯦꯂꯤꯚꯔꯤ ꯇꯧꯕꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨ ꯍꯦꯛ ꯄꯣꯛꯄꯒ ꯗꯥꯛꯇꯔꯅ ꯌꯦꯡꯕꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡ ꯆꯥꯅ ꯆꯦꯛꯑꯞ ꯇꯧꯕ ꯑꯗꯨꯒ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯐꯖꯅ ꯇꯧꯕ ꯑꯗꯨꯒ ꯄꯤꯖ ꯄꯤꯊꯛꯀꯤ ꯅꯤꯌꯣꯝꯁꯤ ꯅꯥꯏꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡ ꯁꯣꯁꯇꯗꯤ ꯍꯥꯏꯕꯗꯧꯅ ꯑꯍꯥꯟꯕ ꯃꯤꯔꯣꯜꯂꯤꯉꯩ ꯐꯥꯔꯁ ꯏꯌꯥꯔ ꯁꯦꯀꯦꯟ ꯏꯌꯥꯔꯁꯤ ꯐꯖꯅ ꯇꯧꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯃꯗꯤ ꯒ꯭ꯔꯣꯊ ꯗꯤꯕꯂꯞꯃꯦꯟ ꯐꯅ ꯍꯧꯕ ꯑꯉꯥꯡ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯨꯏꯅ ꯊꯕꯛ ꯇꯧꯖꯔꯛꯄꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯉꯥꯡꯁꯤꯡ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕ ꯂꯩꯍꯟꯕꯒꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯄꯤꯗꯤꯌꯥꯇ꯭रिꯛꯁ JNIMSꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯗꯤ ꯍꯦꯗ ꯑꯣꯏꯕꯤꯔꯤꯕ ꯂꯣꯏꯅꯅ ꯄꯤꯗꯤꯌꯥꯇ꯭रिꯛ ꯁꯦꯟꯇꯔ ꯑꯣꯐ ꯑꯦꯛꯁꯦꯂꯦꯟꯁ JNIMSꯀꯤ ꯄ꯭रोग्राम डायरेक्टर डॉक्टर नंदेबम कामेश्वर लिंगबिरक्तुना मफम क्या ताकपिखिबा डॉक्टर बु थागतचरी